ꯑꯩ ꯅꯪꯕꯨꯗꯤ ꯀꯥꯎꯕ ꯉꯝꯗ꯭ꯔꯦ ꯅꯨꯡꯁꯤꯒꯤ ꯂꯝꯕꯤ ꯆꯠꯄ ꯀꯤꯔꯝꯈ꯭ꯔꯕꯤ ꯑꯩꯅꯦ ꯅꯪꯅ ꯊꯥꯖꯍꯟꯈꯤꯕꯅꯤ ꯑꯩꯕꯨ ꯅꯝꯊꯥꯛꯀꯤ ꯂꯥꯡꯇꯥꯛꯄꯤꯔꯝꯕꯅꯤ ꯊꯥꯖꯒꯟꯗꯕꯤ ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯇꯥꯡꯅꯁꯨ ꯊꯥꯖꯈꯤꯕꯅꯤꯀꯣ ꯑꯩ ꯅꯪꯉꯣꯟꯗ ꯍꯥꯏꯖꯈꯤꯕꯅꯤꯀꯣ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯅꯤ ꯀꯥꯡꯂꯨꯞ ꯃꯥꯟꯅꯗꯦ ꯂꯥꯏꯅꯤꯡ ꯂꯤꯆꯠ ꯇꯤꯟꯅꯗꯦ ꯃꯔꯤ ꯑꯁꯦ ꯁꯦꯝꯒꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯅꯪꯅꯗꯤꯀꯣ ꯃꯇꯝ ꯑꯗꯨꯗ ꯃꯇꯧ ꯃꯥꯜꯍꯟꯕ ꯋꯥꯍꯩ ꯀꯌꯥ ꯁꯤꯖꯤꯟꯅꯔꯒ ꯃꯔꯤ ꯑꯁꯦ ꯁꯦꯝꯒꯠꯈꯤꯕꯗꯣ ꯑꯩꯕꯨ ꯊꯥꯖꯍꯟꯈꯤꯕꯗꯣ ꯇꯞꯅ ꯇꯞꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯄꯁꯨ ꯍꯧꯔꯛꯈꯤ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯕ ꯈꯟꯈꯤꯕ ꯀꯅꯥꯒꯨꯝꯕ ꯑꯃꯗꯣ ꯑꯩꯒꯤꯁꯦ ꯂꯩꯖꯔꯦ ꯍꯥꯏꯗꯨꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯅꯨꯡꯉꯥꯏꯖꯈꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯩꯈꯣꯏ ꯃꯔꯤ ꯂꯩꯅꯔꯛꯈꯤ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗ ꯅꯪꯉꯣꯟꯗ ꯑꯍꯣꯡꯕ ꯑꯃ ꯎꯕ ꯐꯪꯖꯈꯤ ꯑꯩꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯖꯕ ꯃꯥꯅ ꯀꯔꯤꯒꯤꯅꯣ ꯐꯣꯟ ꯇꯧꯔꯛꯇ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯇꯧꯕ ꯄꯥꯏꯗ꯭ꯔꯤꯁꯦ ꯍꯥꯏꯗꯨꯅ ꯃꯤꯄꯥꯏꯕꯁꯨ ꯄꯣꯛꯈꯤ ꯑꯩ ꯂꯩꯇꯥꯐꯝ ꯈꯪꯈꯤꯗꯦ ꯑꯍꯤꯡ ꯀꯌꯥꯁꯨ ꯇꯨꯝꯕ ꯌꯥꯈꯤꯗꯦ ꯑꯗꯨꯕꯨ ꯅꯪꯗꯤ ꯌꯥꯝꯅ ꯊꯥꯖꯗꯅ ꯃꯤꯒꯤ ꯋꯥꯍꯩꯗꯨꯒꯤ ꯐꯤꯔꯦꯞ ꯍꯣꯡꯂꯝꯈꯤꯕ ꯑꯩ ꯀꯔꯤ ꯑꯣꯏꯍꯧꯅꯤ ꯅꯪ ꯈꯪꯗꯕ꯭ꯔꯣ ꯑꯩꯅ ꯀꯔꯝ ꯂꯦꯜꯍꯧꯒꯅꯤ ꯅꯪ ꯈꯪꯗꯕ꯭ꯔꯣ ꯅꯪ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯈꯤꯗꯥꯏꯅꯦ ꯑꯩꯒꯤꯗꯃꯛ ꯈꯨꯗꯤꯡꯃꯛ ꯂꯥꯟꯊꯦꯡꯅꯕ ꯉꯝꯅꯤ ꯍꯥꯏꯗꯥꯏꯅꯦ ꯅꯪꯕꯨ ꯑꯩ ꯅꯠꯇꯅ ꯀꯅꯥꯒꯤꯁꯨ ꯋꯥꯈꯜ ꯈꯟꯕ ꯉꯝꯂꯣꯏ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯅꯪ ꯌꯥꯝ ꯉꯝꯃꯤ ꯅꯨꯡꯁꯤ ꯋꯥꯍꯩ ꯏꯪꯂꯕ ꯈꯣꯟꯖꯦꯜꯗꯅ ꯁꯨꯝꯍꯠꯄꯤꯈꯤꯕ ꯅꯍꯥꯛꯅ ꯑꯀꯟꯕ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜꯅ ꯑꯩꯕꯨ ꯆꯩꯕꯤꯔꯛꯈꯤꯕ ꯑꯩ ꯇꯥꯕ ꯉꯝꯈꯤꯗꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯉꯥꯛꯅ ꯆꯠꯄꯒꯤ ꯊꯧꯅꯥ ꯂꯩꯇꯕ ꯅꯪꯗꯤ ꯀꯔꯤꯒꯤ ꯆꯝꯂꯕꯤ ꯄꯨꯟꯁꯤꯕꯨ ꯄꯪꯂꯕꯤ ꯊꯃꯣꯏꯕꯨ ꯀꯥꯏꯍꯧꯕꯤꯔꯝꯂꯤꯕꯅꯣ ꯀꯔꯤꯒꯤ ꯀꯥꯏꯍꯧꯕꯤꯔꯝꯂꯤꯕꯅꯣ ꯍꯤꯡꯅ ꯍꯤꯡꯅ ꯁꯤꯔꯕ ꯄꯨꯟꯁꯤꯅꯤ ꯅꯪꯕꯨꯗꯤ ꯑꯩꯅ ꯋꯥꯔꯧꯗꯕ ꯉꯝꯗꯦ ꯑꯩꯅ ꯉꯁꯤ ꯐꯪꯍꯧꯔꯤꯕ ꯃꯩꯆꯥꯛ ꯀꯥꯡꯒꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯍꯩ ꯅꯪꯁꯨ ꯁꯣꯏꯗꯅ ꯐꯪꯖꯕ ꯑꯣꯏꯌꯨꯀꯣ ꯃꯇꯝ ꯑꯗꯨꯗ ꯅꯪ ꯈꯪꯕ ꯉꯝꯂꯛꯄꯁꯨ ꯌꯥꯏ ngasi nang na ipam na tauram libas ay kaya kai ki hay basi amuk sunug sirubo kau bana may jagas ay ako na rin panganing di ay nang bodom nugsido na layri ay nang bukaw busong ngam-ngam dre ay hining dre